Anbada Housing Fawgi Maroiba Pau Pizari, Ministry of Home Affairs ka New Delhi da Hayeng Warisana Naba Kokomi Amuko Amadi Fox Kimi Hussein asi Imphal Thadokpa Hokre. Kurumjari ISTB Pau Mireng Tabi Punamakpu Taram Nokchari Housing Fawgi Maroiba Pau Sing Miam the Pizari. Kokomi Amuko Amadi Fox ki apunba mihut kangbu ama Ministry of Home Affairs ka New Delhi da Hayeng Warisana Naba ngasi Imphal Thadokpa Hokre. Ngasi Warisana bada yauriba Fox ki President BM Jai Masahan Luchingba Lovasi Mioi Ahum Imphal Thadokre atai mihut singsu tongan flight singda Delhi ki damak Imphal Thadoklagani. Hayeng pung kaya da mifam pangthokane habade hauzumaki oina khanghalakpa leitri haire. Ministry of Home Affairs ka unaba sida amuko amadi kokomi degi mihut taret Fox degi mihut manga apunba mioi taraga mapan na saba mihut kangbo siga unagani. Ministry of Home Affairs ki maike degi Noon-Istv Advisor AK Misra amadi Intelligence Bureau ki Joint Director Rajesh Kamble Sarugyagani haire. Mamangda Manipuri ki irang asgi matangda wari sanarabasu yanakiba wafam sing thabakta onthoraktaba amadi irang loisinanaba mami taraktabana state asida tungkoiba tangdu leitaba amadi ing tappa lehananaba midengda Ministry of Home Affairs ka wari unanaba asida chatkadabane. June Kuntrada Unagadariba Sida Maruena, Kanagadaba agenda singdi Chingkong Chingya Nakna Laiba, Low from Singda Low Uba Changbangam the Bama from Sing Amade, Kudong Chadaba Tengnabama from Sing Matanga, Lake Haitana, Yanaba Ama Lehenba, National Highway Sing Ayadapan Yaudna Chatok Sinto, Yadribasi, Yahanba Amade, Irang Asinamaram Oraga, internally displaced Oraba Mate Amadi Kuki, Miam, Animaki, Kudong Chadaba Sing, Loshinanaba Amade, Amukhana Masamasagi, Mayumda, Kunda, Later Hanabane, Ngarang Manipur Press Club to Pangtok Paugi Mifamada Kokomegi convener Kurajam Athobana, Mamang the Luva Humasina, Tamkiba, Tongan Wafam Singado Puna Amato Oina, Taminagani, Housing Lariba Manipuri Fiba Masida, Miam the Loop Sing Amato Oina, Punsinba Pambagi, Tangai Fadaba Adu Yanglaga, Hayengi Kongchadasi, Chatpani, Karigumba, Yanakiba Wafam Sing Makata, Tabakta Ontorak Trabadi, Miam Napuna Manipuri Saktam, Kananaba Tabak Lokat Minagani Haiki. Mamangi. Ministry of Home Affairs ki official singa pangthoki ba tongan ba mifam singda amuko gi maikai degi kokomi gi maikai degi amadi Fox ki maikai degi thamgi ba tongan ba khoi gi maroina common novel agenda Manipur miyamna ngairaga leiriba prioritize toriba agenda singa do madu khoi punna khoi amatoina unanimously thamna bagi khoi madugi preparation toba khoi lojare leba sigi apunbagi saktam kannana ba ngang ba tawgodoriba changjan gadoi thabo se khoi punna changjan bagi tangai phadaba ma leire habadu ekoi madu punna khangminarba matung dai koi punna hayeng ekoi khongsan jaraga Delhi dai koi Home Ministry ki official sing asiga mamang da pangthokiba mifam sing adugi follow up meeting ama oina aduga mamang da yanakiba wafam sing adu thabak ta ontho nanalbagi taksin bagi khongset amoina ekoi chacharagani haidana mayam da thamjari kariuma thabak oina pangthokpa ngamoidaba oiragadi makhata na mifam pangthokna nanabagi koi maram si lerekte haibadu makoi da ekoi thamnana hona jagani aduga maduda ekoi sana isagi lepa si ngakchanaba kanjanaba kari tawbai yabage habdo ekoi lup humna punjan jaraga soidana ekoi halaga khanana hona jagani Paugi Mifamadu Sarugyakiba Amukogi senior member Sagol Sem Buvona, Housing Lariba Manipur Gifiba Masida Lupchingi Apunba Sakta Mama, Miamna Pambaduda, Sangsinduna Apunba Manipur Amagi Wakalonda, Sangsin Minavani Haike, Mamangda, MHA Yanakiba Wafam Sing Naktaba, Laumida no Make Sinba, National Highway Singda, Ningtam the Chatoksa Sintoba, I think the Piriba Singa Sisu, Kanghan Bagaloina IDP Sing Mayumayumda, Janghan and Nabagi Matanga, like Haitana, Warisagani. Jinda ngang bana taba thabak oina tawdaba yaro habasida changsin bani haiki aikogi pandamsu akogi apunba Manipur apunba furup kuntha manga taruk tare laiminari basigi wariba territorial boundary kaidaba ama masi manungda lairi basi atina matongi manungda lakhukadaba short term measures haiba adugi amadi long term measures khaidok laga hauji tangai phadaba issuing mapungoina periphery da lairiba laumi sing mayam sing asi wariba mamangda yanaba laikhragasu madugi security aikoida piba ngamdabagi masi wakat lugadori bani khulai bairoi violence tholoi hairagasu hai kapsin duna akoi asokan nang halibse masi akoi pautam lugadori bani aikoina highway ekoi lifeline hari basi hangtokani haragasu ekoi hangtokpa ngamdri base karigino yamna ngamgdaba lakoina ngamragadi kari agenda lai haiba Manipur miyamgi eba ihunsi puraga akoi yam kanna taksinduna masi athu matamda thabokina paikhatuna hangangadabani haiba kanosima akoi maruina phokani tawhum thokpa Manipur miyamgi ihun khangna thabok adu punna tongminabagi ngasi gi hauna akoi amuko kokomi amadi Fox na angamba thakta miyamdagi pawta ungdak lawraga ekoi kosamdana koi sangsil lagani
Paumising Unabadu Fox ki President BMPI mana Miyam na lup sing punsin de haba sida medeng thamduna miyam gi apamba matung ina kokomi amuko amadi Fox na Manipur gi chahi ani helaba tangdu laita da basi loshin hana ba khongthang amani isu sing asi mamang de supukhat ki balai khrabasu amok hanna wari sanana ba chefau lakpana Manipur da tung koina ingta papurak pa amadi afaba maike amada lakani haba thajaba thamina si haiki Hayeng tangtada sanagado wari sidi ekoi apun bagi hoiba Manipur miyamna pamiba wafam singando sungchoi choidana ekoi amata sithadana thamnana bagi ekoi madugi thorang toraganda ekoi chakadori bani handaki sina tharang odori bani hariba tharang sitaida ekoi hekta waru silama por agani haiba miyangi hoiba kanodu madumakti ekoi na haiba ngamdi wana wari sanabagi invite torabani ekoi na hena setba handaki yamna baba khongthang amada sananabagi adumba lambi duda lakani haibagi thajabase leba miyamsu thambiyu aduga ekoi chachariba ekoi khongchatlachisu leba miyamna thajaba thambiyu loinana ekoi dasu madugi ba pangal thona khara bibira ganda ekoi nasu haiba center gi miyoi singanduda chaba Manipur gi imaliba asigi dama hojik tholiba miyamna wariba thengnaiba punma ja ko hananabagi ekoi yam kanna oi madu wafam singandu sungchoi choidana thamgani haiba wafamche thamjara Kuki narco terrorist singi khutagi mamalebak mafurupu kanana bahona bada thawaina pontha pikraba Waikom Nilkamal Allies Boicha lekhidabagi chahiani subagi ningsing thauram Industrial Students Association ISA Kongpal Lai Hiden sinduna pangthokre ISA Kongpal Lai Hiden gi club ta pangthokpa thauram aduda leibak miyamna nongpok yorel ba haiba mingthon pikraba lekhidraba athoba Waikom Nilkamal Allies Boicha gi photo da miyamna leisu katuna ikai kumnaba utke ngasigi thauram aduda ISA club ki president Kamal lekhidraba Nilkamal Allies Boichagi Mapubok Tomba Amadi Apokba Waikom Iboyaimana Athoiba Mithunglen Singh Oina Sarugyaki Taurangamari Lenana Industrial Students Association ISA Kongpal Lahiden gi General Secretary Mayang Langwam Tona Mamalaibak Mafurupo Kuki narco terrorist singi khutagi kanana bahona bada lamdamasi ki miyoi kaya thawaina pontha pike makoi sing adugi manungda laikai asidagi Waikom Nilkamal Allies Boicha su thawaina pontha piki sehini gi mamangdagi thokliba irang ase ngasi su loshinbagi mami udri adubu mama laibak pu kanana bahona bada asiana asogapan kaya yauribasi asiba khaktana mangjabagi fibam amalakli laingak nasu hanna yengbidaba asi laibak thibani Waikom Nilkamal mama laibak mafurupunung sizaba miyoi amani mahaki chahi kumona lakpada mahaki mafam Karigumba Karadang Tofam to a Habagi Wakalda Club Asinangasi Anirak Suba Ningsing Tauramasi Pangtopani Nilkamalasi Laika Asida Angang Oringedigi Hauna Sana Konaba Yamna Pamjaba Mui Amasu Oirami Mahak Martian Devi Ama Oina Lairambani Mahaki Commission Sananaba Tahum Kak Suti Fangbagi Yum the Tolopani Adabu Tama Kaktamak Nairakomatamda Irangasi Tolopodagi Kanasu Honoruba Todana Mahak Masana Mama Lebak Pukandaba Yade Habagi Wakalonda Kuki narco terrorist sing asi Tengnabada Laibak Tibadagi Tawaina Pontat Pikibani Mahak Laikidabaga Mari Lenana Mahaki Mita Mama Club Asida Mahaki Apokpina Kinana Bahairakpalai Masi Swedana Pangtok Nanava Club Asinasu Angamba Todang Logani Haiki Ningsing Bayai Waikom Nilkamal Allies Boicha Kuki narco terrorist singi Kutagi Mama Lebak Pukana Bahonabada How Kiba Chahi English Singaniga Kungumdoigi Jungi Tang Kungamapanda Sekma Assembly Constituency ki manung chanalaiba Senjam Chirangi mafamamada thawaina pontha oikibani Laibak thiba thodok thokhibadusu maksi merchant navy oina leirambadagi mai commission chatnanaba tha ahum khak suti phangba tha ma khaktama ngairaba matamni matamduda masai Manipur gi irang asi thokchalakpadagi kanasu hongnaruba tawdana masana ai lebak gi tak kandaba yade lebak si kahenba yade habagi wakhalon mang tharaga sakhibani club asina angamba mateng tawdana maki damta jam hona jakhi hajiksu dam hona khini makha taba magi thabak thorom sing pangthokini duga stage ma maki pina club sida khinsi habagi wakhalon hudok pirakpa koi mamangdagi mafam yengaga hoji phawa leijaribani soidana magi damta sokhi tawbigani khoigi damta laikai mari gi puriba club asigi de silaga sakhiba moibana khoina yamna lumna laujaraga haibagi saka sigi ngasigi tharomsi pangthokjabani Jaliba Sahi 2024-25 ki Oina West Innovative Farmer Award Krisi Gaurav Award Laura Kraba CPI Thawal Local Council ki Comrade Amasu Oriba KVK Thawal ki Progressive Farmer Equijum Devianbu Communist Party of India Thawal Local Council na Taran Oktuna Pungning Thawgat Kre
Thawal awang laikai da pangthokiba thoramatuda Manipur State Council CPI gi Assistant Secretary S Sorojini, CPI Thawal Local Council gi Executive Member A Noren amadi W Lukoina athoiba mithung sing oina sarugya ke Lomi Sinmi Singh gi phongpham thokpa hak sing phangana na bahona bada ahen miteng thamliba CPI na makoi gi comrade amana lemjiningai oiraba Lomi Singha mari leinaba award ama laurakpa sida apienba amadi chauthok chaba phongdokpa oina comrade Akoijam Devenbu taramna okpuni amadi Manipur Police ki asai ama oina thabak Toramba comrade Akoijam Devena retirement chalaba matungda pothaduna leibagi mahutta Lomi Sinmi Singda tamjiningai oiba ithil kaya piriba sigidamak CPI Thawal Local Council yamna hena chauthoi haiba wafong kaya wangang loi kya na phongdokhe panbayai lemjiningai oiraba manasing asi thasgi kungamari da Meghalaya gi umyam da pangthokhiba ICAR Agricultural Technology Application Research Institute Atari Zone 7 gi Mapan Suva Foundation Day Thoramda Meghalaya gi Agriculture and Farmers Welfare Minister Dr. M. Amparin Lingdo ICAR Atari Zone 7 Umya Meghalaya gi Director Dr. A.K. Mohanty Indian Council of Agriculture Research New Delhi gi Assistant Director General ADG Dr. R.R. Burman Akoijam Devenda award asi kuchina rakhibani. Rotary Club of Policity Imphal Rotary International District 3240 na sinduna Rotary Club of Policity Imphal gi tarataruk suba installation ceremony Kabolaikai de Leiba Hotel Imphal gi Sangai Hall da pangthokre Thoramaduda Manipur Legislative Assembly gi Speaker Thoksom Saiteberta Rotary Club of Policity gi past President Alangum Sobit Wangkhai Assembly Constituency gi MLA Thangjam Arun Kumar Incoming President Dr. R.K. Ratan Kumar Secretary Indra Kumar Assistant Governor Salam Sasidanandana Chingbana Presiding Member oina sarugya ke Thoramadugi manung channa Rotary Club 2025-2026 ke thau pugadaba incoming President Secretary amasung Board of Directors sing wasak laukibaga loinana electronic media print media speech amasung education and the person with differently able category da Rotary Vocational Award piduna ikai khumna utke Thoramaduga mari lainana Manipur Legislative Assembly Speaker Thoksom Saitebertana haukiba chahi singda Rotary Club of Policity Imphal na miyam gi damak yaifa thorang kaya pangthoktuna khunai bu chakhotna na bahona bagi damak thagatpa phongdokpaga loinana matungdasu Rotary Club of Policity Imphal na miyam gi damak kathokpaga loinana thabak kaya tarakani haibagi thajaba thamki Hojiksi leibaki oiba yamna nungaiba tangkakti oite khajik mayam gi thamoi da songnaba pendaba makhan makha kya gi awaba adum mayung nari mayama masi work out tawda kamaina phange dagi sida shu Rotary Club na dum sau yabi be kesu kaite leba phanawi nongta cha thangna be yen mungam gadi leba phanawi nongta kari ngamoi doino chatpi khraba haibadi matam loidna khongdokpi khraba lusing biramba daita pu biramba mayam duna thambiramba afaba thabak khudimuk tu bokhoi singthajai amusung thagatchari adu nauna lakpiriba tim sinasu han tawbirimriba timdudagi hena masak thong mong tana tawwa amusung mon hokdokina mathau sinu loisanbibu ngamgani amusung madum yam mamadu pigani habigi thajajaba adu masui thamjari Thoramaduda functional president oina sarugya kiba past president Alangum Sobitna Rotary Club of Policity Imphal gi thauboba miyoi ama oiringeda mahakna tauge khanba thabak pumnamak maram kyana ngamkide adu thabak tauminariba singna kanna honaminaduna Rotary Club of Policity gi thabak thoramda mahi aduma kyanbade oiki COVID amasung matam gi oiba thogdok wathok singna apan bakhara thogalabasu Rotary Club of Policity gi Rotarian singna pullaga thabak tauminaba habasi aphaba ahongba kaya puraknabani phongdoke mahakna makhatana leadership habasi mahaki post adu khaknate aphaba amagi damak punna thabak tauminaba aduni aphaba leader na aphaba team ama lamjinga doribani haiki Lions Club of Kanchipur amasung Lions Club of Singzamai gi chahi gi thawrung loinana installation thawram ngasi Lions Service Center Kanchipur da pangthokre thoramasida District 322D gi District Governor T.S. Kesho past District Governor Professor W. Gopi Mohan past District Governor I.S. Manikumar su sarugya ki Chahi kaya mathau tawdana lairaba Leo Club of Moirang
Lions Club of Moirang gi makhada Leo Club of KG Moirang haina nauna ming thonduna Leo Club of KG Moirang amadi Lions Club of Moirang haiba club ani asigi English singaniga kunga manga kunga taruki nauna thaupuga da club members sing wasak lauba amadi board of directors sing khanbagi thorama mangarang Moirang singai da leiba Lions Club of Moirang gi club center da pangthokre Lions Club of Moirang na sinduna pangthokpa thoramadu da Lions International District 322D gi District Governor PMJF Lion TS Keso past District Governor Lions International District 322D Lions Ice Manikumar MJF past President Lions Club of Moirang Lion Ice Lenin amadi atai Lion Club International gi masak naiba Mioi Kyana Thoromapu Singwena Sarugya ke India gi National Flag amadi Lions Club International gi flag anida ikai khumno utpagaloina na salute piduna National Anthem Saki amadi World Peace ki Damak minute ama 2 minute left na haudoki Thoramadu da past District Governor Lion Ice Manikumar MJF na installation officer oina BOD Singh wasak lobagaloina na Leo Club of KG Moirangi President oina Nelson Philem amadi Lions Club of Moirangi oina English Singani ga kunga manga kunga taruki President oina Lion RK Kennedy anibo wasaklauki tungda Leo Club of Moirangi nauna member oiraba haugalakliba youth singda Lions Club ki West Pint amadi furet piduna warmly welcome Toki. Directorate of Family Welfare gi mireng makhada thama pandagi sahi manga fawda leiba angang khudingmag measles laina dagi ngakthoknana ba MR vaccine kafthokre district level CMO Imphal West amade district family welfare officer Imphal West na siduna RD wing complex lampil pat leiba model immunization cell da haudoki 2026 December fawda measles laina asi mafung fana muthatnana ba chathavani masida chahi manga fawda leiba angang sing MR vaccine kafthoknana ba honagani Houzik Pogam Rectana Temple Break Amatang Luxury. Honglakliba punsigi lambisida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Aksang Panatamgi Hairabadi, Iram the Masimakta de Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazabayaraba Madi, Seliam na Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal East Lengsing Birau. Natraga, Aikogi phone number 6909 390666 ta call to Birau. Break matungda mayamba mukahana taramnok chari loina makhataba pau pizari samagra siksa manipur gi makhada career counseling program ama ningthokong higher secondary school da pangthokre ningthokong higher secondary school gi NCC unit na pangthokiba thoramadu National Defence Academy gi Indian Military Academy gi Lieutenant Colonel RK Samananda amadi ningthokong higher secondary school gi principal T Pusparani na Thorom Mapusing oina sarugya ke Thoramadu school asigi 65 Manipur Girls Battalion ki cadet sing da resource person oina sarugya ki ba RK Samanandana Indian Police Service ta kamdona changani amadi NCC na fanghaliba kanab sing ningthina takpi ki school asigi lecturer ke Suresh Kumar na tongan ba field kaya da mahei tamhanana bagi damak makhata na tamthanana bagi damak guidance su piki tungda school ki principal na resource person sing da chambak khudol tamduna ikai khumna basu utki
Kuntra Manga Suba All India Invitation Traditional Yogasan Championship Amadi Manga Suba All India Rhythmic Single and Pair Yogasan Championship 2025 West Bengal da Sarugyaroba Yogasan Gi Sanro Singh Okre Sri Sri Radha Govinda Yoga Center Uripok Imphal West na Sinduna Sri Sri Radha Govinda Yoga Training Hall Uripok Yambem Laikai da Pangtok Patharamadu da Center asigi President Maibam Takhelai TA Selungba Chungkham Birendra Yambem Laba Amadi Atai Masak Naiba Miyo Kyasu Sarugyake Thorong Mari Lainana Championship Aduda Makok Mathang Taraklaba Yogasan Sanaroi Singh da Manamathum Kaya Yenthoktura Pungning Thawatke Ngasigi Okpugi Thorom Aduga Mari Lainana Sri Sri Radha Govinda Yoga Center Uripoki President Maibam Takhelaina Handak te June Taruktagi Nipan Fauba West Bengal gi Kachapara College ta Pangthokiba Kuntra Manga Suba All India Invitation Traditional Yogasan Championship Amadi Manga Suba All India Rhythmic Single and Pair Yogasan Championship 2025 ta State asigi Mahut Sinduna Sri Sri Radha Govinda Yoga Center Uripok ki Yoga Sanaroi Yankai gani thoina Sarugyake Championship aduda ahan bamadi ani shuba mana oina Sanaroi manga mangana Fonglaki bagaloina Sanaroi Marina ahum suba oina Fongbangam ke Apunba Sanaroi Yankai gani thoina Sarugyabada Sanaroi Kungamarina Lemzeninga oiba manamathum Panglak Pangam Kibagi Galoina Sahi Taragi Nupimacha Amana Lemzeninga oiba mana Champion of the Championship ki mana Laurake Housing Aikoi Iram Namasida Naha Singdagi Hauraga Ahal Oiraba Miui Fawbana Mayai Kaba Chinjak Sizinabagi Changa Say Nongmanongmagi Wankalakli Hariba Mayai Kaba Chinjak Asidagi Ngaktuknana Amatangaraba Pambaidi Yoga Sanabani Miui Bagi Pukning Wakal Amadi Haksang Nuaina Tampatanatana Anaye Kayadagi so Ngaktupangame Malem Pumbada Yoga Kanaba Kanglaktuna Yoga Masana de Hena Tawai Yaksilakli Haksang Pananaba Nadekana Tananaba Honabada Yoga Masana Si Yam Namuru Eba Sin Pamama Orakli Haksang Fana Nadekana Tananaba Mipung Kudimak Yoga Masana da Hena Tawai Yaksilasi Haiki Yogi Hosi Prithvi Punamaki Loin Horabani, Ate Haksang Mari Lenabada, Haksang Fanabagi exercise over the Bakal Kayamuk Lay, Lady Mayamanga, Jos and Holisima Cook and Kalabani, Adegi, Ojiki Jos and Hosi, Kayumba Targadi, sports key pills show Munkan sports key pills that Lapa Targadi, sports Mari Lenabada show, Josi Yam Sawa part of Lobo Yabagi, Tago Kalabani, Adu Hosi Tabaki Horabani, Aduna Yoga, see Masi Sanasi. Aikoi mioi ba moi na pokoda jo siga tana thana yadaba sukha thadong ba yadaba aikoi mari leinai haiba si mayam na munna khangbiyo aduga nei daga madi kheni khena nungai ba khudung chaba aduga abri chapanga de pona mani haina e de thungge Kairao Assembly Constituency ke MLA Laurembam Ramesor ki medeng makha da Chalai Sa Pibarel Kairao Panana Sinduna Kairao Makhalai Kai dege Kairao Kuno Fawda Leiba Laikai Sing Lam Tu Sengba Street Lam Amadi Lambi Samjin Kre Thaurang Mari Laina Salai Sa Pibarel Kairao Panagi President Sagol Sem Sanjitna Nongju Thayarokpada Kairao gi Tongan Laikai Sing Sing Thumjin bagi awawa toina thengnabana Iram Khonglam Sing Sang Doktuna Ising Thumjin danaba Section Thaurang Lokotpa Street Light Yadaba Sing Semjin Duna Khul asida thengnariba awawa Sing Kokananaba Sinbani Haiki Kanao Sigi MLA Laurem Lapsogi Makada for Sanjabani, Adon Liberia for Sinauki Marum Pangsing, so for this like Liberia Sinauki, the Kulam Liberia was in Duna to push minus Ogana, Flokana, Topodiam, and Taka, we have a continent, which Nugupan Tower, Panina, for the Tobandi, passing the Panda, for the Nungamba, the Nungamba, minus of candidate for the Hannaman being angry for walking Japan to Swung in a Maramor Kanda for the Elizabeth Pote in other Kanda for high recipients of the Nadu, my using and the watching joking Ananaba, which I like to be Baran Puchimaru, Karapanagi, Ladiba, members in Namasukona Javan have open CI and the Muslim Hajar. Loislapada House of Fog Maruba Pau Mukahana Pizari. Ministry of Home Affairs ka New Delhi da hayeng wari sananaba kokomi amukomari Fox ki mihut senga se Imphal thadok pa hokre. House of Fog ki unadi Manipuri pau mutans dalojare mireng tabi ba punama pa mukahana khurumjari.